Kurumjari Image Paodam Ming Tabiri Bakwai Purmaku Hamda Taram Noksari Nasigi Maroiba Pau Baby Sanami Sig Matang the Kokiba Pung Kunmariki Maripur Banna Mausai Punsi the Town Akai Pikray National Education Policy Draft Sambada Hisindagi Motloba Matok Tai Haina Education Minister na Haikray Lonina Maharaj Buddhachandra Gitam Taramatui Subapok Kumontorum Panto Kray Hojik ngasigi mapungiba pau muglogirasi. Thasigi tarani pangi ayukta Standard Robert Higher Secondary School Kanchipur ki boarding da ayuk pung mari makhairom tabada thori yalang lerm kiba baby sanagi misi yaling da phungdoktuna misi sigi matang sem kiba JSC na ko kiba pung kun mari ki ban aukre banda sin mausai punchi da chauna akai ba bikre banda sing ngasi ayuk pung taruk tagi ho kiba galona Manipuri tongan hum da chain ba passenger servicing chaplep ki Kwairambal Katil su itak tak hi gari amata chena kiti adu tangai fadana chattaba yada bakarati chana ki banda sida mar oiduna lenga ki office mai sang yauna thong hana kiti lekai da miam la meeting ba wakat mi pam dan misi asibu yaling do phong do ki police ki team singna pam da thau dok sing thok laktana bang kan nga sen ki banda si thama ban makai dur hen kan ki MSU की तोहान बा district सिंगदा लेबा district committee branch unit AVC and MU HRDC na banna se sogatu na mapung pan chathari hairi amaromda thamai banda leiba MSU ke conference hall bang to ba pawgi mi pamam da MSU ki president Peter Lysum na pawmusin hai ki Manipur lega na baby sana gi misi achumba langalangjin hek pothok triba makai makhal makha kaya khongjang kaya lep pletna chamchan ki gani loina standard Robert ki principal head warden coordinator administrator amadi dormitory BE warden farga wang pong togadabani haiba singa sina taba oza khargi mingsu lok thoraki gani an bagi oina haiba oza singa si farga investigate to matamda achumba langalan kharadi thorakani haibasi MSUgi thajabani Maramaduna Manipur legang haiba oza manga asi farga investigate togduna achumba langalan puthokadabani loina MSU makha tana changsela pakhongjang kodingda mian mating pangina basu apel toke man makha tana haiki hayeng July gi sechet kun manga ge pung taramatoi taw matamda ima khonthok khan bi sanglenda Standard Robert leiba mairu singi ahal laman singal loina mipam ama phangani hariba mipam asida mairu singi ahal laman sina saru yabiu mipam asida yawdo parents sing comment adu MSU na tarwai maramaduna mipam aduda parents sing laktuna school asi boarding da afaba lambi ama purak naba amadi makata na siguma thodok thoktana ba warep ama lomina sei ngasigi banda MSU gi thowi manga kaksing da gi police na phagat ki badu condition amata yawdana thador katabani haiki bibisna gi misi asi achum mo puthok tibo lepal letana hanbal letana changchala kani hamsa si midai thongda thamjari loina Standard Robert Higher Secondary School gi principal ozala doni coordinator oza Romita administrator oza Ibu Tomba head warden oza Lin amasung dormitory B oza warden oza Zinki haiba mioi manga sa faraga investigate tawdamni lenga kasina makoi manga si investigate tawram matungda asingma langa ji ma tholakani hamsa miyamda thamjari misi asigi matang da sem kiba JSC convener TH Chitaranjan hai baby sana misi gi matang da lenga kamadi mari lenaba sina lokol liba khongtang asi pendabadagi ngasi banasi kawbani karigumba banasi matung da lenga ki makai dagi response macha ama phawa laktrabadi khongjang maka tana changsan bayabgi habadu ngasi numidawan pung mari da khanar matung da khangani haiki sagolban Kambam lekai dal pam ki bawa kan mi pam da saru ya ki ba kambam lekai apun ba maira pai bi mioi laisram mewan haiki lamdam asi wathok lantung na sau sarba matam asida lengak pada yor basina makoi masel phammun duna lebagi mohta masa gi MLA phamdagi resign torga mayum da han kibana phagani misi sing matang da sem ki ba JC na lor pa pirepo sogotun wakal mi pam asi phamani haiki wakal mi pam asi tongan ba mafam kaya da su phamnaki
बेबी सना की मिसी के मरी लेना एमसू अमदी जेएस न कौकिबा पुंग कुनमरी की बन सौगप ओइना एमसू कक्सिंग डिस्ट्रिक्ट असु खोंजंग चंगसन की कक्सिंग केठेल काना की दुकान सिंह थोंगलोना की स्कूल काना की लंबी दी गाड़ी चप्पा की चांग याम नेम की पैसेंजर सर्विस तौबा गाड़ी दी अमत चेन की अमरमदा कांचीपुर लेबा स्टैंडर्ड रॉबर्ट हायर सेकेंडरी स्कूल की बोर्डिंग द लेखिद्रबी थामैबन मैस्टाम लेखाई दगी निंगथौजम बेबी सना मिसी की मरी लेना जॉइंट स्टूडेंट्स कोऑर्डिनेशन कमिटी JSCC ना स्कूल अथॉरिटी द अफोंग वफम खर थमलली ngasi kwakatel tonojom lekai de leba MSF ki office pangthopa paugi mipam amada all Manipur Students Union MSU Manipur Students Federation MSF Kanglei Park Students Association KSA amadi Students Union of Kanglei Park Suki apun loop amoriba joint Students Coordination Committee JSCC convener Manjit Saram Thena pongdokibada कांचीपुर लेबा स्टैंडर्ड रॉबर्ट हायर सेकेंडरी स्कूल द क्लास 7 तमलेबी थामिबन मेस्टाम लेखाई दगी निंगथौजम बेबीसना मिसी गमरी लेना JSCC ना वार्डन हेड वार्डन क्लास टीचर एडमिनिस्ट्रेटर प्रिंसिपल सेक्यूरिटी अमदी हॉस्टल पुन लेमिनबा माइरोई खरगा लोइनना स्कूल असि ओजा खरगा सु उनरुरे मान मखा ताना फोंदोखिबदा माइरोई कुंथ्रा तरे लेबत नतना यामना नगन लेमिनरिबा डॉर्मिटरी रूम अमदा माइरोइन पिमचा अमसिबदा कना अमतना होदि हैबसि मरम चादे असोइबसिंग कुपचिनबा स्कूल अथॉरिटी ना माइरोई सिंगदा प्रेशर पिखिबरा हैबसि हंगनिंगाई ओय क्लास 7 तमलिबी माइरोई असिना करिगिदमक असिगम मिसी असिदा मथन सिगदोरिबनो हैबसिनी मसा मदद सिबनी हाइरबसु कनागुम खरना प्रेशर पिखिबरा हैबसि हंगनिंगाई ओय प्रेशर पीबदगी सिखिब ओरबदी मधु मर्डर ओइफम थई JSCC ना तोन तोन हंगबा वहंगदा वार्डन अमदी स्कूल ओजासिंग मरक्ता मानदब वफम क्या फोंदोरपा लोइनना एविडेंस लेहंदनबा स्कूल अथॉरिटी ना होनबसिना केस असि हेना चिंगनिंगाई ओयली मिसी असि की मतंगदा विक्टिम फैमिली मीडिया हाउसिंग कैंपस मनुदा मतम चाना संगदना थौरी यादुना सिरंबगी फिमदु यहंदबा हैबसि एविडेंस महनब होनरबा हैबसनि वार्डन की वफम खर पोंदोक लिंगैदा एडमिनिस्ट्रेटर ना संगलगा ओजा मयाम ने योमसिंदुना तारगा लेबा और लोनना प्रिंसिपल ना स्कूल की इज्जत सोक्तनबा अचुम अचुम बदुदा हायु हाइना वार्डन बु साइकोलॉजिकली थ्रेट तरमलिबसि करिगिनो हाइना हंगलदुना JSCC ना थौदोक थोफम की अनकपदा कैमरा पानबरा हाइना प्रिंसिपल अमली एडमिनिस्ट्रेटर याउन पुन्न फमिनबा मतमदा हंगबदा तुमफम काद पांदे स्कूल चंगफम ददी पाली रिकॉर्ड लेरमबनी हारेगा वारी सानब मतुंग पुंग अमगी तुंगदा लाइव खक्त कापनी रिकॉर्ड याउदे हारेपसि लॉजिकल ओइब वाटले पोस्टमार्टम अमदी फोरेंसिक साइंस की रिपोर्ट में एक सेगना लेबा मियाम द थंफम तो ई हाइकी Joint Student Coordination Committee JSCC na case history nainaro matamda misi asi yam akam khak poi ha beli thamjali semram di tongan ba mioi kyam khak unaba matamda tongan ba manada ba fum kyam khak phongdok pa thengnai maramdana kana gum bakra ki pressure da si khibra na kara hato khibra ha si yamna chimningai oi boarding da thumliba ma pa sing na macha sing adu karamna koi ki boarding chalai ba sing na thumliba ki ha si एजुकेशन सिस्टम फगत हनबा सेमगदोरबा नेशनल एजुकेशन पॉलिसी NEP की ड्राफ्ट लमदम असगी अखंग अहिसिंगदगी मोट लबु मथौ ताई हाइना एजुकेशन मिनिस्टर TS राजेश सैमना फोंदोखरे डायरेक्टोरेट ऑफ SERT की मल्टीपर्पज हॉल दा नोमगी ओइबा कंसल्टेटिव मीट ऑन NEP की थोरम दा सरू यारदन मिनिस्टर मखातान हाइकी माइरोई सिंगा अहेनबा अमदी तोन तोन मखल एजुकेशन पीबसी अफब खोंगथांग अमनी अमसुंग मसिगिदमक स्टेट की अमदी नेशनल की थाटा एजुकेशन की पॉलिसी सेमबासी यामन मरु ओय माइरोई सिंगा अहेनबा प्रेशर पीदुना लाइक तमीबसी टॉपियु अदुमनमक ओजा सिंगा माइरोई सिंगु अहेनबा लोकसिंग कया तक पी तंबिदुना अफब माइरोई पुथोपद थौदांग लोबियु अंगांग कॉन्स्टेबल ओइनी अदे आया बिसंगनी अदे अदु एजुकेशन डिपार्टमेंट क्लर्क ओइनी ना अदु एदु चांगी नो अखोइना पामे अदु नति एजुकेशन की पर्पस दी to make angang with curiosity curious oiba khangning ma thining ma oning ma kari gino hanak se hi nong ta se last year nong ayam ising ahum rak chaw ra hanak se hi nong ta last year hanak se kari gino na why adu curious oiba found mo adu ki adu found na mi na ta adu policy si yaw ta
Sanasam Gaurhari Memorial Trust Sinjamai Okram Lekai Nasandana Maharaj Buddhachandra ki Cham Taramatu Suba Mapok Kumon Tormasi Palace Compound Leba Lamjan Sanglenda Nintau Lesem Sanat Jawabana Atu Mitung Voiduna Pangto Kray Tormuda Aya Ibema Rani Khidir Machaibungo MK Sarachandra Amadi Machaibema MK Hema Manjurisu President Members Oina Saruyaki Tarongi Atu Mitung Len Yuarol Pirduna Nintau Lesem Sanat Jawaban Hai Trust na sigma torom silapasi yamna puning nungsi amadi ningam daba pawi aikoi ibudo oirega su leipa ki mapi mapa ningthau amanina miyana nungsi biba amadi ma ki maramda tijin basida nungai jai adubu ningsing bigedaba amadi tijin bigedaba aikoi na tawudaba tabak tawdraga miyana pangtok pirek basida ikai ba pawi nungsu nungai jai ningthok singilak gi tangka ahumlak ningthau oikiba miyo ama hairagadi ibudo Buddhachandrani Matsai Taramari Taramanga Lamdo Masing Nintho Oiramki Mana Nintho Oiringaida Awaba Nungai Tabana Piktan Ki Maharaj Churak Chan Het Tupki Badagi Mahak Nintho Oiki Adabu Mahak Nintho Oijarabasu British Ki Loilam Leyak Makada Nintho Oiki English Machapan Niputareki August Taramangada British na Manipur Thadok Lamno Matung Ani Subat Tanka Ki Oina Chahi Anirom Maning Makhat Tamna Nintho Oina Panki Adabu Ahum Subat Tanka English Machapan Nipumapan Ki October Taramangada Manipur India da March Sauki Matam Dutagi English Machapan Yakai Manga Pauba Konung Thadok Tuna Lamdo Masida Leriba Singmi Tami Purub Jati Kayagawari Sanaba Chalu Badagi Konungda Hanjindana Konung Manatu Leba Jum Amada Lerega Ing Lissi Machapan Yakai Mangagi November Mapanda Maharaj Buddhachandra Taibang Tadoki Asigumba Ikoi Ining Tok Singbu Ning Singbak Torum Asi Chai Kuding Lep Tana Pangtok Pinabasu Lesemba Sana Jawabana Apil Toki Sa Hajaba Mana Uramba Ningthau Mong Se Ningthau Si Makal Ahum Thongna British Ki Makhada Oiba Adudagi Nanthora Amu Yamna Sovereign Oiba Kanari su makha pondaba masi adu mati ju ben thoma su diba adu he masang ta padana masi koi leiba ngalon power yaw traba chumna khati koi customary he amna dongna lei diba tumba thoma mani JCILPS ki co convener dollar ki mobile phone da athiba wahi watta taban waitaba wahi kya sinaduna viral chalan ki ban nan manipuri amang JCILPS na garang parbatung police sinakrai police sinakra nan manipuri adu ki maming Sanjoy Elias Bahadur Thakur chai kuntaru apopal lekhidraba Thakur kawi Bihar ki is champrandagini hairi haujina tera sapam lerek leiduna duk lukram lerek machinda samka pagi dukan tawani thaudo gasig matang dangasi Sega Hotel leba JCILPS ki office ta Sanjoy Yauna Pangtokiba Paugi Mipamda Convener Yunamcha Dilip Kumar Haikibda JCILPS na Chahi Kayagi Mamangdagi Yellow Missing Kanabaki Mapan Lamdik Chal Migrants Sing Namit Kuding Check Todun Lagida Garang Ikan Kangodana Co Convener Dollar Mobile Fonda Nan Manipuriasina Atibuai Sinaduna Bayer Laki Miwi Asi Yu Talaga Amuka Hanna Ngang Sakpag Tabak Chatari Hana Kanglay Mark Asi Mapamasida Lerega Tuan ba crime kya cha thaki bagi pau phanglei ma ki maramdam Bihar da su crime kya cha thaki bagi pau phangi ma Manipuri miyam gi mayok te lepa mi ni hai ba loina Manipuri mafam amata da leiba yada ba loina mafam amata da dukan hangba yarwai Sanjoy Elias Bahadur Thakur Hari Banipa City Hazam Ojaraga su ma labor card pai banate loina Manipur da leiba moi barbar association sigisu member oiramdre mana tawriba crime asina amasung mana ngangriba phajataba slang oiba wahiwata mayam asina maram oiragana ma se Manipur gi mayokta Manipur miyam gi mayokta lepa mini haidana pan lawrakanda Manipur gi anywhere Manipur gi manungda ma tukan hangba yararoi Kaching district ki manung channel leiba Eureka Academy Thonokjam gi principal na class 7 tamliba mairui napamacha ama love letter thanar mi haibagi wauda school dagi tan thoraki haiba thong adu yamna lebak thibani haina ngasi Desam Kaching district council office ta pangmi sing unaba amada Desam Kaching district council gi president Hemjit Khuman na pungdokrai manhai mairui tantok pidanaba amadi right to education act ki makhada maisang amadi mairui tantok pa yati haibagi matangda principal da hajarubada tabi bagi mahota noina tongning ba toru haidrangak haigatun lakpasi Desam hakchina lawi
mahiroi khunai bu singnabak thong chathriba principal gi matakta akan mami yang changlagani aramba tarumliba mahiroi adu chomthokpagi mahutta school dagi tantokpana wathoktugi walochin porpangam loi mahiroi singi lup de sambu school adu da leiriba staff sing amadi mahiroi singi mangda lan uhaliba principal na lan khre hana singdok kadabani mahiroi tantokpa yade haibasu Eureka Academy da maning tamna school adu gi mahiroi sing tantoi maram kaya asi yengulaga right to education act ki matangda child right commission da wakat lagani amadi ngakchau theliba principal gi matakta education department na miyeng chabiu amadi board da magi matakta action lokapiu hanasu hemjin na phongdorli right to education act ki makhada mai sangdagi ekoi mairoi sing tanthokpa yade haibana singba ek mayam ama leirabasu Eureka Academy thongnawjang gi principal na ekoi thawaidabogi mawongda ek asi leina leina mahakna mairoi tanthorakpa tanthokningba matamda tanthokpa hojikse makha tana mahakna tongma mawongda mairoi singbo namthabagi mawongda mairoi sing tanthorakpa sina maram oirakanda mahaki school sigi mathakta ekhoina desamna legal gi oiba sign rights commission da se thadana mahaki mathakta legally action lokhatna sem sabal loire haugalliba naharol singi puning thogatpa naba amasung moral phagat hanaba amadi skill develop tongnabagi chatharaliba thorom oina More Battalion 26 Sector Assam Rifles na IGAR South ki miyeng makhada rock band show ama pangthokre rock band show da More Battalion gi jazz band na English Manipuri amasung Hindi isai sing sakhi amadi mahiroi sing su sakhi rock band show da staff sing amadi mahiroi pun cham tararom saruyaki India dagi polio eradicate taunabaga mari lenana ngasi More Hospital la khana nenabagi thorom ama pangthokre ngasi gi thorom adu World Health Organization gi Manipur chapter gi in charge Dr. Parnoy Kumar Datta More gi sub divisional officer I Dinesh Kumar amadi Primary Health Center More gi MO in charge Dr. KH Santi Kumar na may tangbal loduna pangthokki thorom adu da More Hospital amadi Primary Health Center More gi staff sing the World Health Organization gi Manipur in charge na polio karm haina India dagi maru phang muthat naba amadi tungda tholok tanabagya loina tha khudingi report kaya chang naina taraktuna India si polio maru phang muthat pat lepa ama wan bada thawai hak chang yauna mateng pangna si haina pungdokki Manipur gi Dirbam district asida Western Gate sanabagi damakta garang dagi hodana packet lagliba site selection visit ngasi lochilei tha hongi mungda Manipur gi Western Gate saba lochina honoragani haina and Sadananda Singha executive engineer PWD Jiribamna Paumisinga unaba amuta pungdorakre get sanabagi matangda and Sadananda Singha executive engineer PWD Jiribamna asuna makhata na pungdoraki Jiribam si district amasu ereklabanina mafam asida Manipur gi Western Gate ama sanabagi damakta proposal ama leibani adubu nongi phibum phattabana maram marga hawbu yadan lerakpani adubu ngarang dagi hawduna site selection torokpa ngasi loire maramaduna tha ahum phawi manungda get asi saba losinbagi target thamli haiki mar makhata na haiki bada hana junglamba foundation stone asidagi chaurana meter cham yankai Jiribam romda changchillaga get asi sargani hanasu pongdolaki ningsing bayai English machamapan marfudramapan gi December gi tang kunda matam adugi Manipur gi chief minister oramba haujina lekhidraba W Nipamacha Singana Jiribam gi Western Gate sanaba urepyung tambiram ki bani Tenopal district ki manung dalaiba toan ba village gi chief singyauna mioi taramari BJP de yaukre ngarang More gi trade center da pangtokyo BJP da chalakraba sing okpagi thorum da BJP Manipur Pradesh ki vice president H Benjamin Mati BJP Manipur Pradesh ki sangathan mantri Premanda Maitei amadi autonomous district council Chandel gi member ngamthang Mati na mai tangbal loduna pangtokki thorum da BJP Manipur Pradesh ki sangathan mantri Premanda Maitei na BJP da nongna chalakraba mioi sing taram okay Karnataka gi Congress Janata Dal Eskul Chungsinaba Sarkar Trust Board Maiti Krabi Tungda BJP MLA Singh Oiba meeting ngasi pangthokre Central Leader Singh Yawgodoriba meeting aduda Future Action Plan kaya gi matang da nena ki hairi Trust Board da Chief Minister HD Kumar Swami na luchingba Sarkar na board masing marpudrama pan phangki Sarkar gi mayoktina board masing chamsuna manga phangki Trust motion my pang bagi damag member chamsun na ahum sabu mathau tai
कुमार स्वामी की गवर्नमेंट की एमएलए मयाम अमना फम थदोक चरगे हाइना स्पीकर आई बचेरोल पिसिलखिब अदुदगी कर्नाटका दा पॉलिटिकल क्राइसिस लेरखिबनी सुप्रीम कोर्ट फाव योनखरबनी रिबेल एमएलए सिंह अदुबु फोर्स द ट्रस्ट मोशन पांथोकपदा यहोंदरम एपेक्स कोर्ट न खंगलखरबनी डिफेंस मिनिस्टर राजनाथ सिंह ने लोक सभा दाहाइखिबदा काश्मीर की मतंग वरी सानबद अतोप पार्टी अमगी मथौ तादरे काश्मीर की वफम असी लेपाक के उबा चौथुक चनिंगाई अमनी जेरो आवर द स्टेटमेंट मपीरुदना मिनिस्टर न मखा ताना हाइखिबदा एक्सटर्नल अफेयर्स मिनिस्टर एस जयशंकर न काश्मीर की मतंग द हानन सेंगदोखरबनी हौकिबा थादा ओसाका दा प्राइम मिनिस्टर मोदी न यूएस प्रेसिडेंट डोनाल्ड ट्रंप को उनबदा काश्मीर की वफम पनकिबसु लेते करीब पाकिस्तान की वरी सानरबदी काश्मीर की वफम नतना पाकिस्तान ऑक्युपाइड काश्मीर पौ की वफम सु पुथोकनी हाइखि हौजिक अरोइबदा मरोइबा पाउ अमुगना पिजरी बेबी सनामी सिग मतंग दा कौकिबा पुंग कुलमरी की मणिपुर बन्ना मौसाई पुंसिदा चाउना अकाइबा पिखरै नेशनल एजुकेशन पॉलिसी ड्राफ्ट सेंबदा अखंग आई सिंग दई मोट लोबा मथौ ताई हाइना एजुकेशन मिनिस्टर न हाइखरै लोइनना महाराज बुद्धचंद्र की चाम तरमाथोई सुब मपोकुमन थोरम पांथोखरै ngasi gi damata di imes paudam pijo matang sidulo sinjare miyabu mukana khurumjare